ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅ ngarang numidang athengbada ikhang khangaudana notification ama thokduna ngasi multitasking gi staff chamaga kuntra launaba written test tawgani haina tawramba adu yaithokibada rimsta contract thabak tawriba employees singna opadi mamangda yaningtaba phongdokhre rimski non teaching contractual staff association gi general secretary sagol sem sana tombana paumi singa unaba amada hai matam sangnadagi contract thabak tawduna lakliba staff asi regular da onthokpina ba haijaduna lakibani masida rimski director deputy director amadi MS na handak multitasking launa ba notice ama thoglakpa amadi written test ngasi April 2 da tawgani hairakpadagi thajaba ama leiramba adu ikhang khangaudana exam asi rimski authority gi khudong chadaba amadagi matam kaktana yeithokpa asi yaningde exam asi reservation ga mari leinana yeithokpa oiramgadra haibagi chingnaba lei haina phongdokladuna examination asi condition amata yaudana April 5 phawbagi manungda pangthoktrabadi rims ta leiriba non teaching contractual staff chamri ga mari asina mathangi numitagi cease work strike tawduna rims thong lonsin bana chingba khongjang kaya changsilagani hairi April gi tarik ani sigi pung amada akoi return si tawnaba na sem saduna leire adubu laibak thiba haigadra ngarang si ahing pung 12 makhai adwaida akoi report si phangi akoi gi return si akoi postpone tawre adu postpone tawbase akoi yamna pen daba ama poi akoi contract staff singda haibadi akoi laibak amadi leptore haibagi wakhanda akoi wakhalam di leijarobani adubu kanagumba sangstan ama adagi organization ama dagi akoi gi reservation gi matangda chayet naba khara leiramgadobu male masigi matangda akoi gi return si moina soidana akoi rimski authority da thingakpa male aduna masina hamagai athingba pidraga hojik akoi igadaba kolom thagadaba pungja khara khaktang ngaira kansida return tawba yaroi haibase masi akoi yamna association amadi akoi contract staff singda yamna thamoi sokpa thodok amani akoi contract staff singna ngasi lawba decision si kaino haibada tang manga phauki manungda akoi interview return se pangthokpiu aduga karigumba masida pangthoktragadi akoi contract staff singna rimsta akoi duty tawdana thong lonba close tawni sugumba thodok sisu akoi thoaningde tawgena su khande